ꯂꯤꯡꯖꯦꯜꯁꯨ ꯂꯩꯃꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯗꯨ ꯍꯩꯔꯒ ꯇꯦꯕꯜꯗꯨꯗ ꯊꯝꯂꯛꯏ꯫ ꯂꯩꯃꯒꯤ ꯅꯥꯀꯟꯗ ꯃꯥꯁꯨ ꯐꯝꯊꯔꯛꯇꯨꯅ "ꯏꯃꯥ, ꯗꯥꯆꯧꯒꯤꯁꯦ ꯍꯥꯟꯅ ꯄꯤꯔꯝꯃꯨꯔꯥ?" ꯂꯩꯃ ꯆꯥ ꯀꯞꯇꯨ ꯂꯧꯔꯒ "ꯉꯥꯏꯈꯣ, ꯃꯥꯗꯤ ꯍꯣꯔꯦꯟꯅꯦ ꯀꯣꯐꯤ ꯊꯛꯀꯦ ꯍꯥꯏꯔꯛꯀꯅꯤ, ꯏꯪꯂꯒ ꯊꯝꯕꯁꯨ ꯌꯥꯔꯣꯏ." ꯂꯤꯡꯖꯦꯜ ꯋꯥꯗꯤ ꯉꯥꯡꯗꯦ ꯇ꯭ꯔꯦꯗꯨꯗ ꯌꯥꯎꯔꯤꯕ ꯆꯥꯗꯣ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯔꯤꯕ ꯁꯌꯥꯗ ꯇꯞꯅ ꯏꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯜ, ꯆꯥ ꯊꯛꯑꯣ." ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯞ ꯑꯃꯃꯨꯛ ꯂꯧꯗꯨꯅ ꯊꯛꯄ ꯍꯧꯏ꯫ ꯃꯆꯥꯅ ꯀꯔꯤꯝꯇ ꯍꯥꯏꯗ ꯐꯣꯟ ꯌꯦꯡꯂꯒ ꯂꯩꯕꯗ ꯂꯩꯃ ꯍꯥꯏꯐꯦꯠ ꯁꯨꯛꯅ "ꯑꯇꯣꯝꯕꯤ, ꯅꯅꯝꯃꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯍꯥ? ꯃꯤꯅ ꯆꯥ ꯄꯤꯔꯤꯁꯦ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ?" ꯁꯌꯥ ꯃꯃꯥꯅ ꯉꯥꯡꯂꯤꯗꯣ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗ ꯈꯨꯝꯂꯛꯏ, "ꯍꯥꯏꯅꯤꯡꯂꯒ ꯍꯥꯏꯅꯤ, ꯍꯥꯏꯅꯤꯡꯗ ꯇꯣꯛꯀꯅꯤ. ꯃꯃꯥ ꯍꯣꯏ ꯆꯥ ꯊꯛꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯊꯛꯑꯣ." ꯂꯩꯃ ꯁꯌꯥꯒꯤ ꯋꯥꯗꯨꯗ ꯉꯔꯥꯡꯗ ꯂꯥꯛꯄ ꯂꯤꯡꯖꯦꯜꯒꯤ ꯃꯥꯡꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯅ "ꯑꯇꯣꯝꯕꯤ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ? ꯑꯁ ꯃꯃꯥ, ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯗ, ꯇꯥꯅꯤꯡꯗꯦ ꯑꯩ." ꯂꯤꯡꯖꯦꯜ ꯂꯩꯃꯗ ꯑꯃꯨꯛ ꯁꯌꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ꯫ ꯂꯩꯃ ꯃꯆꯥꯗ ꯑꯣꯟꯁꯤꯟꯕ ꯇꯟꯂꯗꯨꯅ ꯂꯤꯡꯖꯦꯜꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯗꯥꯆꯧꯒꯤꯅꯦ ꯍꯦꯛ ꯃꯈꯥꯅꯤ, ꯃꯈꯣꯏ ꯑꯅꯤꯗꯪꯅꯤ ꯑꯩꯒꯤ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯄꯨꯟꯁꯤꯕꯁꯨ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯁꯌꯥꯒꯤ ꯅꯥꯀꯟꯗ ꯃꯥꯁꯨ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, "ꯇꯣꯝꯕꯤ, ꯏꯇꯩꯒꯤ ꯆꯥ ꯑꯝꯇ ꯄꯨꯔꯛꯑꯣ, ꯆꯠꯂꯣ. ꯑꯩ ꯐꯣꯟ ꯃꯦꯠꯂꯤꯁꯨ ꯎꯗ꯭ꯔꯣ? ꯅꯥꯀꯟꯗ ꯃꯤꯔꯦꯝ ꯑꯃ ꯐꯝꯂꯤꯁꯤꯗ ꯍꯥꯏꯌꯨ." ꯄꯨꯟꯁꯤꯕ ꯁꯌꯥꯒꯤ ナꯀꯟꯗ ꯐꯝꯂꯤꯕ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯨꯠꯅ ꯁꯌꯥꯒꯤ ꯃꯀꯣꯛꯇ ꯏꯜꯂꯒ "ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯁꯌꯥ ꯐꯝꯂꯝꯕꯗꯩ ꯁꯥꯎꯅꯤꯡꯅ ꯍꯧꯒꯠꯂꯒ "ꯀꯩꯅꯣꯕ, ꯅꯣꯏꯅ ꯑꯁꯤꯒꯤ ꯃꯤꯁꯤꯗ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ? ꯌꯥꯝ ꯄꯥꯝꯂꯒꯅꯦ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯂꯣ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯊꯛ ꯀꯥꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯀꯔꯤꯅꯨꯡꯒꯤ ꯆꯥ ꯄꯨꯔꯛꯎ ꯍꯥꯏꯔꯨꯕꯅꯣ ꯍꯦꯛ ꯌꯧꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯂꯤꯡꯖꯦꯜ ꯍꯧꯒꯠꯂꯒ "ꯑꯩ ꯄꯨꯔꯛꯑꯒꯦ." ꯂꯤꯡꯖꯦꯜꯅ ꯆꯥ ꯂꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕ ꯂꯩꯃꯇꯪ ꯇꯥꯅꯕ ꯃꯈꯣꯜꯗꯣ ꯄꯤꯛꯅ "ꯑꯇꯣꯝꯕꯤꯅ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯤꯁꯤꯗ ꯑꯁꯨꯛ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤ?" ꯂꯩꯃꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯍꯥꯏꯔꯛꯏ꯫ ꯂꯤꯡꯖꯦꯜ ꯆꯥ ꯀꯞꯇꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯄꯨꯟꯁꯤꯕꯗ ꯄꯤꯔꯛꯏ, "ꯑꯁꯤꯅ ꯅꯪꯒꯤꯅꯦ ꯅꯅꯦꯒꯤ ꯃꯆꯥꯅꯤ. ꯅꯪ ꯗꯥꯆꯧꯒꯅꯦ ꯍꯞꯇꯥꯃꯨꯛꯇꯅꯤ ꯍꯟꯅꯕ, ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯕꯅꯤ." ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯅ ꯄꯤꯔꯛꯂꯤꯕ ꯆꯥꯗꯣ ꯈꯤꯇꯪ ꯊꯛꯂꯒ "ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯃꯤꯡ ꯀꯧꯅꯔꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯆꯦ ꯀꯧꯒꯦ. ꯆꯠꯂꯣ, ꯅꯪ ꯗꯥꯆꯧꯒꯤꯅꯦ ꯀꯣꯐꯤꯗꯣ ꯂꯣꯜꯂꯒꯅꯦ ꯄꯤꯔꯨꯔꯣ, ꯍꯧꯒꯠꯂꯝꯂꯅꯤ." ꯂꯤꯡꯖꯦꯜꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯂꯟꯆꯦꯟꯕꯒꯤ ꯀꯣꯐꯤ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ꯫ ꯄꯔꯦꯡ ꯁꯥꯅ ꯌꯥꯜꯂꯒ ꯊꯝꯂꯤꯕ ꯀꯞ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯥꯎꯕ ꯀꯞ ꯑꯃ ꯄꯥꯏꯈꯠꯂꯒ ꯂꯣꯟꯕꯗ ꯉꯥꯏꯔꯤꯕ ꯃꯅꯤꯟ ꯐꯖꯅ ꯀꯥꯔꯕ ꯀꯣꯐꯤꯗꯣ ꯄꯤꯛ ꯊꯟꯅ ꯍꯩꯔꯕ ꯇꯨꯡ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯉꯁꯥꯏ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯅꯨꯄꯥꯗꯣ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯤ꯫ ꯐꯃꯨꯡꯗ ꯌꯥꯝ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯋꯥꯁꯔꯨꯝ ꯆꯪꯈꯤꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯇ꯭ꯔꯦꯗꯣ ꯅꯥꯀꯟꯒꯤ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯦꯜꯀꯅꯤꯔꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗ ꯐꯃꯨꯡꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯣꯐꯤ ꯀꯞꯇꯣ ꯄꯥꯏꯗꯨꯅ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯥꯅ ꯐꯣꯟꯗ ꯁꯥꯎꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯔꯛꯏ, "ꯉꯔꯥꯡ ꯈꯛꯇꯪ ꯊꯕꯛ ꯂꯥꯛꯇꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯛꯇ ꯊꯣꯛꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯃꯥꯏꯅꯅꯣꯕ? ꯌꯥꯝ ꯊꯨꯅ CCTV ꯐꯨꯇꯦꯖꯇꯨ ꯆꯦꯛ ꯇꯧꯔꯝꯃꯣ. ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ." ꯏꯁꯥꯎ ꯁꯥꯎꯅ ꯐꯣꯟꯗꯨ ꯀꯛꯇꯨꯅ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯃꯅꯤꯡꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯈꯪꯊꯦꯡ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯐꯤꯗꯣ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯦ ꯃꯈꯨꯠꯇ꯫ ꯃꯅꯤꯡ ꯋꯪ ꯀꯥꯔꯤꯕ ꯀꯣꯐꯤꯗꯨꯅ ꯃꯈꯨꯠꯇ ꯈꯪꯍꯧꯗ ꯍꯩꯖꯤꯜꯂꯛꯄꯗ ꯂꯤꯡꯖꯦꯜ ꯁꯥꯃꯟꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯏꯃꯥ!" ꯑꯁꯥꯕꯒꯤ ꯈꯥꯡꯕ ꯉꯝꯗ ꯃꯈꯨꯠꯇꯨ ꯀꯟꯕꯗ ꯄꯥꯏꯔꯝꯕ ꯀꯞꯇꯨꯁꯨ ꯃꯈꯥꯗ ꯇꯥꯔꯒ ꯀꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯣꯛꯂꯤꯗꯨ ꯌꯦꯡꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯍꯩꯊꯔꯛꯏ꯫ "ꯋꯥ ꯉꯥꯡꯗ ꯃꯤꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯗꯤ ꯅꯁꯥꯅ ꯁꯣꯛꯆꯕ ꯇꯥꯕꯅꯤ." ꯍꯟꯅ ꯌꯦꯡꯂꯝꯗꯦ, ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯑꯁꯥꯕꯗꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ ꯃꯈꯥꯗꯒꯤ ꯐꯝꯊꯗꯨꯅ ꯃꯄꯤ ꯇꯥꯅ ꯃꯆꯤꯟꯗꯨꯅ ꯐꯨ ꯀꯥꯝꯂꯒ ꯂꯩ꯫ ꯀꯥ ꯍꯦꯟꯅ ꯁꯥꯃꯟꯈꯤꯕꯅ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝ ꯆꯪꯉꯛꯇꯨꯅ ꯇꯦꯞꯇꯨ ꯊꯥꯗꯣꯛꯇꯨꯅ ꯄꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯏꯁꯤꯡꯗ ꯌꯩꯍꯜꯂꯤ꯫
ꯃꯈꯨꯠꯇ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯣ ꯂꯤꯡꯖꯦꯜꯒꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯣꯛꯁꯇꯣ ꯋꯥꯁꯔꯨꯝꯒꯤ ꯄꯣꯠ ꯊꯝꯅꯕ ꯂꯩꯔꯤꯕꯗꯨꯗ ꯊꯅꯝꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯏꯁꯤꯡꯗꯒꯤ ꯐꯠ ꯁꯠꯇꯣꯛꯂꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯎꯕ꯭ꯔ ꯅꯪ ꯍꯥ? ꯏꯁꯤꯡ ꯑꯏꯪꯕꯗ ꯀꯅꯥꯅ ꯂꯨꯞꯄꯣ ꯍꯥꯏꯒꯦ? ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯗ ꯍꯟꯅ ꯌꯦꯡꯂꯛꯇ ꯀꯞꯂꯤ ꯀꯞꯂꯤ, ꯁꯥꯕ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯂꯨꯞꯂꯕꯅꯤ ꯗꯥꯆꯧ꯫ ꯂꯟꯆꯦꯟꯕ ꯋꯥ ꯉꯥꯡꯗ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯉꯁꯥꯏ ꯊꯝꯈꯤꯕ ꯕꯣꯛꯁꯇꯨ ꯂꯧꯈꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯐꯝꯍꯜꯂꯒ ꯃꯈꯨꯠꯇꯨꯗ ꯌꯦꯡꯂꯤ꯫ ꯏꯁꯤꯡ ꯍꯥꯟꯕꯃꯛꯇꯤ ꯍꯥꯜꯍꯧꯗ꯭ꯔꯦ꯫ ꯏꯉꯥꯡ ꯉꯥꯡꯅ ꯂꯩꯕꯗꯨ ꯅꯠꯇꯅ ꯂꯟꯆꯦꯟꯕ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯁꯤꯜꯚꯔꯦꯛꯁ ꯃꯣꯂꯣꯝꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯇꯩꯕꯤꯔꯕ ꯃꯇꯨꯡ ꯃꯆꯤꯟꯗꯨꯅ ꯀꯪꯅꯕ ꯍꯥꯏꯗꯨꯅ ꯐꯨ ꯀꯥꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯀꯥꯝꯂꯕ ꯃꯇꯨꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯕꯦꯅꯦꯖꯇꯣ ꯂꯧꯊꯣꯛꯂꯒ ꯌꯦꯠꯁꯤꯜꯂꯛꯏ꯫ ꯌꯦꯠꯅ ꯌꯦꯠꯅ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯛꯏ, ꯌꯦꯠꯇ꯭ꯔꯁꯨ ꯌꯥꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯇ ꯏꯁꯤꯡ ꯄꯥꯏꯅꯤ ꯈꯟꯕꯒꯤ ꯌꯦꯠꯄꯅꯤ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯃꯣꯂꯣꯝꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯩꯌꯨ꯫ ꯌꯦꯠꯄꯗꯨ ꯂꯣꯏꯕꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯕꯣꯛꯁꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯤ꯫ ꯀꯕꯣꯔꯗꯇꯨ ꯍꯥꯡꯗꯨꯅ ꯃꯥꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯟꯗꯣ ꯁꯦꯠꯆꯤꯜꯂꯤ꯫ ꯐꯝꯂꯤꯕ ꯂꯤꯡꯖꯦꯜꯗ ꯍꯟꯅ ꯌꯦꯡꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯂꯟꯆꯦꯟꯕꯅ ꯌꯦꯠꯄꯤꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯕꯦꯜꯀꯅꯤ ꯂꯩꯔꯤꯕ ꯑꯇꯣꯝꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯌꯦꯡꯊꯔꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯟꯅ ꯊꯨꯅ ꯊꯣꯛꯈꯤꯕꯗꯣ ꯒꯔꯥꯖꯇ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯃꯥꯁꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯐꯣꯟꯗꯨꯗ ꯀꯔꯤꯅꯣꯃ ꯀꯟꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯔ ꯁꯤꯟꯊꯔꯛꯏ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯔꯣꯏ, ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯗꯦ ꯍꯥꯏꯅꯁꯨ ꯋꯥꯀꯠꯂꯔꯣꯏ, ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯔꯣꯏ, ꯅꯪꯅ ꯄꯤꯕ ꯏꯄꯨꯔꯣꯏꯕ ꯃꯤꯡꯊꯣꯜꯁꯤꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ꯫ ꯁꯣꯝꯗ ꯈꯥꯕꯅ ꯃꯥꯒꯤ ꯃꯥꯌꯣꯛꯅꯗ ꯐꯝꯂꯤꯕ ꯑꯂꯦꯛꯁꯇ ꯁꯥꯎꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯀꯣꯛ ꯌꯥꯎꯗꯕ ꯊꯕꯛꯇꯣ ꯀꯩꯒꯤꯅꯣꯕ ꯅꯪ ꯇꯧꯔꯤꯗꯣ ꯍꯥ? ꯑꯂꯦꯛꯁꯁꯨ ꯈꯤꯇꯪ ꯄꯦꯟꯐꯥꯠꯇꯅ ꯈꯨꯝꯂꯛꯏ, ꯏꯐꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯃꯨꯟꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯥꯡꯅꯕ ꯇꯧꯔꯛꯄ ꯇꯥꯕꯅꯤ꯫ ꯍꯩ, ꯃꯤꯒꯤ ꯃꯥꯡꯅꯕ ꯅꯠꯇꯦꯅ ꯅꯪꯅ ꯇꯧꯔꯤꯗꯣ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯕꯅꯤ꯫ ꯑꯂꯦꯛꯁ, ꯅꯪꯕꯨ ꯑꯗꯨꯛ ꯄꯪꯂꯤꯗꯣ ꯀꯩꯒꯤꯅꯣꯕ ꯍꯥ? ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯥꯡꯗꯣꯔꯤꯒꯦ ꯍꯥ? ꯁꯤꯗ ꯅꯠꯇꯦ, ꯃꯥꯒꯤ ꯃꯥꯡꯅꯕ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ꯫ ꯀꯩ ꯋꯥꯈꯜꯗꯒꯤꯅꯣꯕ ꯅꯪꯅ ꯃꯤ ꯅꯦꯛꯑꯒ ꯃꯤꯒꯤ ꯊꯧꯅꯥ ꯂꯣꯏ ꯊꯨꯒꯥꯏꯔꯤꯗꯣ? ꯁꯤꯗ ꯅꯠꯇꯦ, ꯃꯌꯥꯝ ꯊꯨꯒꯥꯏꯒꯦ ꯈꯜꯂꯤ꯫ ꯊꯨꯒꯥꯏꯌꯨ, ꯂꯟꯆꯦꯟꯕ ꯈꯪꯂꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯊꯨꯒꯥꯏꯖꯔꯁꯅꯤ꯫ ꯑꯂꯦꯛꯁ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯑꯉꯝꯕ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯈꯥꯕ ꯆꯤꯝꯕꯥꯜ ꯊꯣꯡꯗ ꯋꯥꯗꯤ ꯉꯥꯡꯗ ꯃꯇꯣꯝꯇ ꯈꯟꯖꯩ, ꯁꯣꯜꯂꯤ ꯈꯨꯁꯣꯟꯗꯨꯒ ꯅꯣꯡꯁꯥꯒꯨꯝꯕꯒꯁꯨ ꯂꯝꯕꯥ ꯄꯥꯅꯤꯅ ꯇꯧꯖꯁꯥꯏ꯫ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯉꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯁꯣꯐꯥꯗ ꯐꯝꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯍꯔꯥꯎ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯥꯆꯧ! ꯂꯟꯆꯦꯟꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯌꯧꯔꯛꯄ? ꯂꯨꯁꯤꯅ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯀꯩꯒꯤ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯛꯏꯅꯣ? ꯑꯩ ꯉꯥꯏꯕ ꯌꯥꯝ ꯋꯥꯏꯅꯦ꯫ ꯂꯟꯆꯦꯟꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯇꯨꯅ, ꯉꯔꯥꯡ ꯊꯣꯡꯅꯥꯎ ꯈꯔ ꯊꯨꯒꯥꯏꯔꯝꯕꯒꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯨꯕ ꯂꯣꯏꯗ ꯉꯥꯏꯔꯤ, ꯑꯗꯨꯒꯤꯅꯤ꯫ ꯂꯨꯁꯤ ꯂꯟꯆꯦꯟꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯂꯦꯡꯁꯨꯝꯗ ꯉꯥꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥꯆꯧ, ꯅꯪꯅ ꯂꯨꯍꯣꯡꯉꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯃꯤꯔꯥꯏꯅꯨꯀꯣ꯫ ꯂꯟꯆꯦꯟꯕ ꯂꯨꯁꯤꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ, ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ, ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯦꯞꯄꯤꯕꯁꯦ, ꯄꯨꯟꯁꯤꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛ ꯂꯩꯒꯅꯤ, ꯀꯅꯥꯝꯇꯒꯤ ꯃꯃꯤ ꯐꯥꯎ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯍꯜꯂꯣꯏ꯫ ꯆꯦꯜꯂꯤꯕ ꯒꯥꯔꯤꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯂꯥꯡꯂꯤꯕ ꯃꯤꯌꯥꯝꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯃꯔꯛꯁꯤꯗ ꯏꯂꯥꯡ ꯂꯥꯡꯅ ꯂꯩꯔꯝꯕ ꯊꯃꯣꯏ ꯀꯌꯥꯁꯨ ꯄꯣꯊꯥꯕ ꯌꯥꯗ ꯋꯥꯅ ꯈꯥꯡꯂꯝꯕꯅꯤ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯃꯝꯕ ꯃꯥꯕꯨ ꯀꯤꯕꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯥꯡꯂꯝꯕ ꯀꯌꯥ꯫ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯕꯗ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯗ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫
ꯌꯨꯝ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯏꯂꯥꯡ ꯂꯥꯡꯉꯝꯕ ꯀꯌꯥꯗꯣ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈꯤꯕꯅ ꯏꯁꯤꯛ ꯁꯤꯛꯂꯦ꯫ ꯑꯗꯨꯛ ꯁꯤꯛꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯗꯕꯗꯣ ꯂꯤꯡꯖꯦꯜꯗꯤ ꯑꯆꯤꯛꯄ ꯑꯍꯤꯡꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗ ꯕꯦꯜꯀꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯣꯔꯛꯏ꯫ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯒꯝꯂꯥ ꯄꯔꯦꯡ ꯊꯝꯗꯨꯅ ꯂꯩ ꯃꯈꯜ ꯁꯨꯅ ꯊꯥꯔꯤ, ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡꯕꯨ ꯏꯪꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯐꯝꯅꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯒ ꯂꯩ꯫ ꯏꯉꯦꯟ ꯊꯥꯒꯤ ꯅꯣꯡꯅ ꯀꯨꯞꯁꯤꯜꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯁꯤꯠꯂꯛꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯁꯥꯗ ꯌꯩꯔꯛꯄꯗ ꯏꯪꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯇꯨꯅ ꯍꯥꯏꯐꯦꯠ ꯁꯨꯞꯆꯤꯜꯂꯤ꯫ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯥꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯔꯕ ꯒꯝꯂꯥ ꯑꯃꯗ ꯀꯕꯣꯛ ꯂꯩꯅ ꯇꯦꯛꯊꯔꯒ ꯁꯥꯠꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯀꯕꯣꯛ ꯂꯩ ꯑꯃ ꯍꯦꯛꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯒ ꯐꯝꯊꯔꯛꯂꯦ꯫ ꯂꯩ ꯃꯥꯕꯨ ꯃꯤꯠꯃꯥꯡꯗ ꯊꯝꯂꯒ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯇꯝꯗꯒꯤ ꯂꯩ ꯅꯪꯕꯨ ꯈꯣꯏꯗꯥꯖꯅ ꯌꯦꯡꯖꯕ ꯍꯧꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯇꯠꯇꯅ ꯆꯤꯔꯣꯜ ꯇꯧꯈꯤꯕ ꯇꯥꯏꯅꯦ꯫ ꯅꯍꯥꯛꯅ ꯂꯩꯁꯥ ꯇꯝꯂꯛꯄꯗ ꯑꯇꯣꯞꯄ ꯃꯆꯨ ꯑꯃꯠꯇ ꯌꯥꯟꯁꯤꯟꯗꯕꯒꯨꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯇꯁꯦꯡ ꯇꯁꯦꯡꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯆꯨ ꯁꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯅ꯫ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯑꯇꯣꯞꯄ ꯀꯅꯥꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯣꯟꯊꯣꯛꯇꯕꯤ ꯂꯩꯔꯥꯡ ꯑꯗꯨꯗ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯤꯅꯝꯕꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯈꯜꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯕ ꯃꯥꯕꯨ ꯊꯃꯣꯏꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯧꯗꯨꯅ ꯊꯝꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯔꯥꯜꯅꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯅꯍꯥꯛꯀꯤ ꯅꯔꯥꯜꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯑꯃꯨꯛ ꯇꯩꯊꯣꯛꯂꯒ, ꯅꯠꯇꯦ, ꯏꯄꯨꯔꯣꯏꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ꯫ ꯃꯥꯅ ꯐꯅ ꯏꯟꯊꯣꯛꯂꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯅꯤ꯫ ꯅꯥꯏꯠ ꯇꯥꯕ ꯍꯣꯇꯦꯜ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯕ ꯇꯨꯡ ꯄꯨꯟꯁꯤꯕꯗꯣ ꯂꯟꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯉꯛꯄꯗ ꯂꯟꯆꯦꯟꯕ ꯅꯤꯡꯉꯥꯏꯗ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯂꯝꯕꯗꯨꯗ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯕꯣꯔꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯇꯨꯅ ꯂꯤꯠꯂꯤꯕ ꯀꯣꯠꯇꯣ ꯍꯦꯡꯒꯔ ꯑꯃꯗ ꯐꯖꯅ ꯌꯥꯟꯁꯤꯜꯂꯝꯂꯕ ꯇꯨꯡ ꯂꯤꯠꯂꯤꯕ ꯋꯥꯏꯠ ꯃꯆꯨꯒꯤ ꯃꯦꯟ ꯁꯔꯠꯇꯣ ꯂꯧꯊꯣꯛꯂꯒ ꯀ꯭ꯔꯤꯝ ꯀꯂꯔꯒꯤ ꯃꯆꯨꯒꯤ ꯇꯤ ꯁꯔꯠꯇꯣ ꯂꯤꯠꯂꯕ ꯇꯨꯡ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯃꯃꯥꯏ ꯇꯥꯊꯣꯛꯂꯨꯔꯦ꯫ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯐꯃꯨꯡꯗ ꯐꯝꯊꯔꯛꯇꯨꯅ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯨꯡꯁꯦ ꯊꯦꯡꯉꯦꯗ, ꯅꯪꯕꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣꯅꯦ꯫ ꯂꯟꯆꯦꯟꯕ ꯄꯨꯟꯁꯤꯕꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗꯕꯤ ꯇꯤꯚꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯉꯁꯤ ꯍꯜꯂꯔꯣꯏ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯑꯉꯥꯎꯕꯅ ꯇꯧꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯀꯥꯟꯗ ꯎꯠꯂꯛꯀꯅꯨ, ꯌꯥꯝ ꯊꯨ ꯆꯠꯂꯣ꯫ ꯂꯟꯆꯦꯟꯕ ꯌꯦꯡꯂꯤꯕ ꯇꯤꯚꯤꯗꯣ ꯆꯦꯅꯦꯜ ꯐꯠ ꯐꯠ ꯑꯣꯟ ꯇꯧꯗꯨꯅ, ꯑꯩꯅ ꯍꯜꯂꯔꯣꯏ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯅꯪ ꯆꯠꯅꯤꯡꯉ ꯅꯪ ꯑꯣꯏꯍꯜꯂꯣ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯄꯨꯟꯁꯤꯕ ꯍꯟꯗꯛꯃꯨꯛꯇꯤ ꯈꯤꯇꯪ ꯁꯥꯎꯅꯤꯡꯅ, ꯂꯨꯍꯣꯡꯕꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯁꯤꯗ ꯂꯩꯊꯣꯛꯑꯗꯤ ꯃꯤꯗꯣ ꯃꯇꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯑꯁ ꯄꯨꯟꯁꯤꯕ, ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ? ꯇꯤꯚꯤ ꯉꯥꯛꯇ ꯌꯦꯡꯒꯦ꯫ ꯃꯤꯕꯨ ꯑꯗꯨ ꯍꯥꯛꯅꯁꯨ ꯑꯣꯠꯀꯅꯨ, ꯑꯗꯨꯃꯥꯏꯅ ꯏꯟꯊꯣꯛꯂꯒ ꯊꯝꯗꯣꯏꯗꯤ ꯀꯩꯒꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯨꯍꯣꯡꯉꯤꯅꯣ? ꯂꯟꯆꯦꯟꯕ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯨꯍꯣꯡꯅꯤꯡꯉ ꯂꯨꯍꯣꯡꯅꯤ, ꯂꯨꯍꯣꯡꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ, ꯅꯣꯏꯅ ꯊꯧ ꯅꯠꯇꯦ ꯁꯤꯗ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯆꯪꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯨꯟꯁꯤꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ, ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡꯕꯨꯅ ꯊꯃꯣꯏꯗ ꯀꯣꯟꯁꯤꯜꯂꯒ ꯊꯝꯕ, ꯏꯁꯦꯡ ꯁꯦꯡꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨꯅ ꯂꯥꯝꯅ ꯏꯟꯊꯣꯛꯂꯒ ꯊꯝꯕ꯫
ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯈꯤꯕꯒ ꯐꯃꯨꯡ ꯅꯥꯀꯟꯗ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯐꯣꯟꯗꯣ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ. ꯂꯞ ꯁꯤꯝꯕꯣꯜ ꯉꯥꯛꯇꯅ ꯁꯦꯞ ꯇꯧꯕ ꯃꯥꯒꯤ ꯃꯤꯁ ꯀꯣꯜ 2 ꯂꯩꯔꯝꯕꯗꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯒ ꯇꯞꯅ ꯍꯤꯞꯊꯔꯛꯂꯦ. ꯐꯅ ꯀꯨꯏꯅ ꯔꯤꯡꯗꯨ ꯆꯠꯂꯕ ꯇꯨꯡꯗ ꯐꯣꯟ ꯑꯣꯛꯂꯛꯇꯨꯅ ꯇꯨꯝꯂꯤꯕꯒꯤ ꯈꯣꯟꯖꯦꯜ ꯏꯁꯤꯁꯤꯅ ꯍꯥꯏꯔꯛꯏ. ꯉꯁꯥꯏꯗꯩ ꯅꯇꯨ ꯀꯅꯥ ꯎꯅꯔꯨꯒꯦ? ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ? ꯄꯨꯟꯁꯤꯕ ꯅꯨꯄꯥ ꯑꯃꯒ ꯁꯪꯒꯠꯅꯔꯨꯕꯒꯤ ꯏꯁꯥꯎ ꯁꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗ ꯑꯦꯂꯤꯅꯥꯒꯤ ꯋꯥꯍꯩ ꯑꯃꯗ ꯁꯥꯎꯔꯝꯕ ꯄꯨꯝꯕꯅ ꯊꯩꯔꯝꯂꯒ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏ. ꯌꯥꯝ ꯉꯟꯅ ꯇꯨꯝꯃꯝꯃꯤꯗ, ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯃꯇꯝꯅꯤꯗ ꯇꯧꯔꯛꯏꯁꯦ. ꯅꯠꯇꯦ ꯀꯩꯁꯨ, ꯌꯥꯝ ꯊꯦꯡꯉꯦ ꯍꯧꯖꯤꯛ. ꯄꯨꯡꯗꯣ ꯑꯝꯇ ꯌꯦꯡꯉꯨꯗ, ꯌꯥꯝ ꯉꯜꯂꯤꯕꯅꯦ. ꯆꯦꯆꯦ ꯂꯩꯇꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯗ꯭ꯔꯕꯣ ꯅꯪꯕꯨ? ꯌꯥꯝ ꯉꯟꯅ ꯇꯨꯝꯃꯝꯃꯤꯁꯦ. ꯄꯥꯖꯩ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯦꯡꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯊꯝꯃꯣ ꯑꯩ ꯇꯨꯝꯒꯦ, ꯍꯌꯦꯡ ꯐꯖꯅ ꯁꯥꯟꯅꯔꯁꯤ. ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯐꯣꯟꯗꯣ ꯐꯠꯀꯈ꯭ꯔꯦ. ꯄꯨꯟꯁꯤꯕ ꯉꯛꯅ ꯐꯣꯟꯗꯣ ꯃꯅꯥꯀꯣꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯌꯥꯗꯨ ꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ. ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯇꯦꯕꯜꯗꯨꯗ ꯐꯠ ꯂꯪꯁꯤꯟꯈꯤꯗꯨꯅ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯜꯂꯤ. ꯃꯆꯤꯟꯅ ꯊꯣꯛꯅ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯄꯥꯝꯗꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯇꯦ. ꯅꯨꯄꯥ ꯃꯥꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯇꯣꯝꯗ ꯁꯣꯟꯖꯩ. ꯅꯪꯒꯤ ꯅꯆꯦꯅ ꯂꯨꯍꯣꯡꯉꯤꯕ ꯅꯨꯄꯥꯁꯦ ꯁꯤ ꯇꯧꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯈꯪꯍꯜꯂꯛꯇꯦ ꯍꯥꯏꯕꯒꯤ ꯅꯪꯅ ꯋꯥꯔꯧꯗꯨꯅ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛꯇꯒꯤ ꯃꯤꯄꯥꯏꯕ ꯍꯧꯔꯦ. ꯑꯌꯨꯛ ꯑꯉꯟꯕꯅꯤ. ꯃꯆꯥꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯎꯕꯗ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯆꯟꯗꯣꯜ ꯊꯤꯜꯂꯝꯕ ꯃꯄꯥꯗꯣ ꯋꯥ ꯉꯥꯡꯂꯛꯏ. ꯆꯠꯇꯣꯔꯕ꯭ꯔꯥ? ꯂꯨꯍꯦꯟꯕ ꯈꯨꯗꯥꯡꯒꯤ ꯐꯨꯔꯤꯠꯇꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ, ꯉꯔꯥꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯄꯦꯁꯦꯟ ꯑꯃ ꯂꯩ, ꯑꯗꯨꯒꯤ ꯉꯟꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯁꯅꯥꯔꯩꯁꯨ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯦꯠꯅꯕ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠꯇꯣ ꯄꯨꯊꯣꯔꯛꯂꯒ ꯊꯥꯔꯤꯕ ꯐꯛꯇꯨ ꯃꯆꯤꯗꯨꯗ ꯊꯝꯃꯤ. ꯑꯩꯒ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣ. ꯀ꯭ꯔꯤꯇꯤꯄꯥ ꯆꯟꯗꯣꯜ ꯊꯤꯟꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯃꯆꯥꯗ ꯌꯦꯡꯂꯛꯇꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ. ꯌꯦꯡꯉꯨ ꯕꯨꯡꯉꯣ, ꯅꯄꯥꯒꯅꯦ ꯅꯃꯥꯒꯒꯤꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤꯗꯣ. ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ. ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯑꯩꯒ꯭ꯌꯥ ꯔꯥꯃꯦꯁꯀꯤ ꯃꯆꯥꯗꯣ ꯏꯃꯧ ꯑꯣꯏꯕꯗꯣ ꯄꯥꯝꯃꯤꯅꯦ ꯑꯩꯗꯤ. ꯁꯅꯥꯔꯩ ꯃꯆꯥꯅ ꯅꯣꯡꯃ ꯍꯥꯏꯔꯝꯕ ꯋꯥꯗꯨꯒ ꯉꯁꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯒ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ. ꯂꯨꯍꯦꯟꯕ ꯃꯄꯥꯒꯤ ꯋꯥꯗ ꯌꯥꯅꯤꯡꯗꯅ ꯈꯨꯝꯂꯛꯏ. ꯃꯤ ꯃꯆꯥꯗꯣ ꯄꯥꯝꯃꯦꯅ ꯍꯥꯏꯕꯤꯔꯨꯅꯨ ꯄꯥꯕꯨꯡ, ꯅꯆꯥꯒꯤꯁꯨ ꯄꯥꯝꯖꯕ ꯃꯤ ꯂꯩ. ꯀ꯭ꯔꯤꯇꯤꯕꯥꯁꯅ, ꯍꯣꯏꯅꯦ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ, ꯏꯄꯥ ꯆꯠꯂꯒ ꯉꯥꯡꯅꯔꯨꯒꯦ. ꯀꯣꯟꯅ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯕꯕꯥ, ꯑꯩ ꯉꯁꯤꯒꯤꯗꯤ ꯄꯟꯊꯕ ꯌꯥꯔꯣꯏ. ꯃꯃꯥꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯃꯅꯝ ꯅꯝꯂꯛꯑꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯟꯊꯔꯛꯏ. ꯁꯅꯥꯔꯩꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯒ ꯃꯈꯨꯠꯇ 3ꯂꯛ ꯆꯤꯛꯄꯤꯔꯛꯂꯦ. ꯂꯨꯍꯦꯟꯕꯁꯨ ꯃꯃꯥ ꯃꯄꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯀꯥꯗꯨꯅ ꯊꯧꯗꯣꯔꯛꯂꯦ. ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯐꯣꯟꯗꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ. ꯔꯤꯡꯗꯨ ꯆꯠꯄꯒ ꯐꯣꯟꯗꯨ ꯐꯠ ꯑꯣꯛꯂꯛꯏ. ꯃꯦꯔꯤꯅ, ꯍꯜꯂꯣ ꯑꯩꯒꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯁꯦ ꯄꯨꯡ ꯀꯌꯥꯗ ꯗ꯭ꯌꯨꯇꯤ ꯂꯩꯒꯦ? ꯅꯥꯏꯠ ꯂꯩꯖꯩꯌꯦ ꯑꯩꯗꯤ. ꯑꯩꯕꯨ ꯃꯟꯗꯤꯔꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯒꯣꯄꯤ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯣꯏꯔꯝꯃꯛꯈꯤꯕꯅꯤꯗ. ꯂꯨꯍꯦꯟꯒꯤ ꯋꯥꯗꯨꯗ ꯃꯦꯔꯤ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ, ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯃꯅꯥꯏꯁꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯅ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯏꯆꯦ ꯅꯥꯎꯕꯤꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯒ ꯑꯣꯟꯊꯣꯛꯅꯔꯦ. ꯑꯗꯨꯅꯦꯕ ꯑꯩꯅꯉꯔꯥꯡ ꯎꯔꯝꯕꯗ OPD ꯂꯩꯍꯧꯕꯅꯦꯕ. ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ. ꯑꯩꯁꯨ ꯉꯁꯤ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝ ꯆꯠꯇꯣꯏꯅꯤ, ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯂꯣꯏꯁꯤꯜꯂꯨꯔꯣ. ꯅꯨꯄꯤꯅ ꯐꯣꯟ ꯀꯛꯈꯤꯕꯒ ꯃꯃꯤꯠꯇꯣ ꯃꯃꯥꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯏꯄꯥ ꯏꯕꯨꯡꯉꯣ ꯀ꯭ꯔꯤꯇꯤꯕꯥꯁꯀꯤ ꯂꯤꯆꯩ ꯆꯥꯔꯒ ꯅꯨꯄꯤꯁꯤꯗꯤ ꯂꯧꯗꯅꯗꯤ ꯇꯣꯛꯑꯔꯣꯏ ꯑꯩ. ꯁꯣꯝꯗ ꯂꯟꯆꯦꯟꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯒ ꯁꯨꯃꯥꯡꯗ ꯈꯥꯝꯕꯒ ꯏꯇꯟ ꯇꯟꯅ ꯀꯨꯝꯂꯛꯏ. ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯌꯨꯛꯀꯤ ꯗꯨꯛ ꯊꯥꯔꯤꯕ ꯅꯨꯄꯤꯗꯨꯗ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯃꯄꯥ ꯃꯃꯥꯅ ꯃꯌꯥꯏ ꯀꯥꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯎꯕꯗ ꯍꯥꯟꯅ ꯇꯜꯂꯝꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯟꯊꯈ꯭ꯔꯦ. ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯐꯅꯤ ꯈꯟꯅ ꯈꯣꯡꯀꯥꯞꯇꯣ ꯂꯥꯎꯅ ꯂꯥꯡꯅ ꯊꯥꯡꯂꯒ ꯆꯠꯂꯤ. ꯁ꯭ꯇꯤꯌꯔ ꯀꯦꯁ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯣꯡꯗꯨ ꯊꯥꯡꯕꯒ ꯃꯄꯥꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ. ꯉꯥꯏꯈꯣ ꯅꯪ. ꯂꯟꯆꯦꯟꯕ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯅ ꯈꯨꯝꯂꯛꯏ. ꯀꯩ ꯍꯥꯏꯒꯦ ꯕꯕꯥ?
wari sana kisingai ko Lingzel sudu kat baloi raduna imung changlei ma su khangi lanjen ba halakre haiba nupa ma na wana halaklamgani khanna lai khurumada fatloi silamlaga manungda changakpani makhoi masen wari sanari bada mata saludre matha karaklaga dress to hongluba tung amuk kumtharaktuna kitchen da changkre lanjen ba makhong tapli thanglaga kaiwano baba Deepak na ngarang halakte haisi kaigino hotel da problem khara thokpa adugini baba Deepak macha da haipet sauni na yenglaga punsiba na haibadadi thokliba problem pumba amukta loisin gre haina nuidang na karamba problem no lanchen mana thokliba thodok to ayung nate numidang ni adugi nungdang le tradi yadabugini leimadi kaishu haide phamli bado adum phamli Deepak chakhum da haipet yenglaga luhong basing asiga numit humni da haidi haibasidi nang khangi ko handa mukti lanchen ba kaisu haida tumin laikre leimana tapna hairei asauba nang baban haise ngarang da lakpa imose nungai roi da bagini chalo ngak patha zaroro waramlani lanchen ba mama mapa da sauro ba yadabana sakhum dagi cha puthok laga thorakliba nupi da oina sauning ni yenglamlaga magi ka da changlei litliba purito sahum kanna lokthok Phi yaliba mayamdudagi tawel ama paiduna washroom da changkre lanchen bana changki baga Lingzel so room da changlei purakliba coffee da mafam chana thamnamlaga phamung da chakhairiba dressing da loisilei mathop naina thoplaga cupboard da hapchinkre mana adumna tawringi phamung da leiba lanchen bagi phone da lai Lingzel hanna yengda mana tawriba thabok da adum tawduna lei Kodule palai da hanjin tawsalakpada phamung manakta laktuna phone do lokhatla yengi Lucy haina save tawrambaduda washroom gi thong do haifet yenglamlaga phone do oktuna nakong da thamlaga hairei Hello daja washroom changkiye tholakpaga Lucy phone tawrami haibiyo wado hairaga phone do fatkakre mana phone kakkibaga lanchen baso washroom dagi thorai mana thorakpaga Lingzel na tapna hairei Dacha Lucy haina nupi ama phone tawra amani nupa do hatho ado changlaga phone do phatmullaga call do toksili hek pairakpaga asomdagi nupi do isau arai thagi tokthari phone to bada mathomram khangdaba mina phone pai leise kaigino Lucy na sawbaduda themduna hairi ai ruluzaba changlubada tahodabagini mana pairakpani matungda pahala roiba Aina nungsina kauba mingbo mana hekta kaurisa kaigino ha nang nupi de yam pambro leiro dom aingonda ne amu hana phone tawrakana wado hairamdaga call ka khre lanchen ba amu hanna number do da tawsili hanjin kaglakpaduda mama mapa na ngangakpagi sauningbaga Lucina waro khibagi tawfom khangda maningda lepliba nupi duda fat on thoraktuna ngak mamit ani da khuzillaga yenglamlaga lanjada bi nupi dagi mamaida khopana khangta thaki adumna tawrakani khangdabana nupido lanchen bana tharakliba maidada makutna haipet paisalaga mapi ina chena yenglei nupada sawba khonjelda kanna lautun hairi aina nang nusidana lawrakpanati minambagi nusibani haina haikraba natro karigi ayi oiba wafamda nangna yawnaba tawraino ha matung amu hanna ayi oiba thabakta yawrakladi mathaksidagi intharaga nangbu harkadabani khang wadu hairamlaga sound thokre kana salai traba matamda nupida anaba aduna khangma ngamda miludagi pirang khara sentharakle tarakliba pirang ado taithokta maning tamna chenthallaga machinda tapna solei nangna bu nungai ni hairate asawba pumba aingonda tainabada aina nangonda warokadaba leite olo nangna oningba maongna maduda peli pende haina hegi chimbalsina phongdoktanaba punsigi oina pangdraba akibana yomlaba lanthoktabi ama oikrage